तोरबुंगी मियामना थौनाउजम ब्रिंदागी मयुमदा अटैक तौख्रे बीर तिकेंद्रजित की चौकरी थुदेकलम ले वायरल ऑडियो विड्रॉ तौजरे ब्रिंदा सोशल मीडिया दा वायरल ओरखिबा ऑडियो क्लिपिंग अमगी वाहुदा तोरबुंग माइकी की मियाम हौरक्तुना याई स्कूल जन्मस्थान दा लैबा थौनाउजम ब्रिंदागी मयुमगी पोचैसिंग थुगाइख्रे थौदोक असि ngarang nungthil pung mari rom tarakpa duaida thokibane masing yamlaba ima ibel amadi naha kaya marumna brindagi mayumda thomjilaktuna makpu unaduna wari shanana bahona khe matam adu da yumgi mi yamata leramdabadagi sumangda thamlamba gari macha ama akaya toy thokan khe masida sunatana yumgi mangol da thamba table chawkri thongnaugi mingsel imungi pochai sing amasung gamla na chingba kaya marum thugairam khe loinana hingonung adugi akoibada panba CCTV camera kaya marum su thugairam khe tungda thomjin ba lakhiba miyoi sing aduga ya school gi club amadi maira paibi gi mihut sing unaduna wari shanaraba matung ngasi numit lungba fawbugi manungda brinda masamakna sengdorkadaba ne maduna tragana mayumda leiba yaroi haibana chingba wafam sing thamlam khe thokdok thokpa maduda Imphal West District Police ki officer singna luchingba police ki team su laktuna irang adu makha chathadana ba yamna kanna ngak senbagi thabak chathakhe nakal amaromda matam kharagi mamangda lanai oina telephone da sanakhiba warigi audio matek ama social media platform singda viral oirakpada yauriba wafam sing adu withdraw tawjari haina social activist thaunaujam brindana phongdokhre yai school janmasthan da leiba mayumda ngarang numidang paumi singa unabada thaunaujam brindana hai haujik viral oirakliba audio asi October 3 da lanai oina wari sanakhibane adubu December 13 amadi 13 gi lonaba hingda social media platform singda saithorokibane madugi matungina maikei kayadagi thomjilakpa khoisaunaraba miyoi singna yum asida lai oina latuna nungtigi dup thongmai thariba ibudau purel bir tikendrajit na phamlamba chawkri akaya toy thogalamba si thamoi sokna nungaijade chawkri asi famel da thamduna nungtigi dup thongmai thariba ne loina leibak nungsiba moina miyamna yubras tikendrajit haina khangnariba luchingba sigi chawkri thudeklamba haibasi tawpham thoktaba thawongni haina thaunaujam brindana paumi singda haikhe mahangna makhata na hai lanai oina sanakhiba wari ama mamangda su viral oikhibagi matungin na arambai tengol maitai lipun amade kaithelgi imasing laktuna sengdokhankhiba leikhrebane tawbadabu kaithelgi imasing na lakpa numit adudi hakthengna unaba phangkhide paumi singa unaba du da saruk yakhiba ya school dagina singjamai fawbagi oina leiriba apunba maira lupke convener leima pokpam santi balana hai audio viral oiragliba sigi matangda ngahan miyamgi oiba mifam ama phamkhiba leikhre mifam aduda yaukhiba puinavati kaubi miyoi amadasu aikhoi hana warakke karigumba yadrabadi madugi matungina khanarasi haibaga loinana oiragliba viral asi kanagi thawin sino haina thidokminasi haiba wafam phongdokhiba leikhe audio viral asida yauriba wafam asi October 3 da viral oikhibane adubu inaunauno December 13 amadi 13 gi lonaba hingda amugana viral oiragliba asi kanagumba kharagi thawongne mamangda wafam asigi matangda brindana sengdokhiba leikhrebane hiram asigi matangda leingak asina mara leiba miyoi sing pungkun marigi manungda fana bahona biyo karigumba mara leiba sing asi thidoktuna fadrabade sanariba lila asi leingak na sinbani haina laikai asigi miyamna lawgane viral asina maram oiraga lan asibu mamang thana songthoroktuna lan ngak liba khul ngakpa sing chaina thinduna sawhanbane langi mathakta hanjin hanjin kaihoba asina amugana lanbung mohelle asumna adumak thawong satharaklabadi matau karam tangdu leitaba amadi mahusagi punsida hanjilakpa ngamgane leingakna mara leiba sing miyam mangda puthoktrabadi makha taba khongjang changsin gani haikhe